ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯑꯁꯤ ꯑꯣꯏꯔꯕꯣꯏꯔꯦꯀꯣ ꯉꯁꯤ ꯍꯌꯦꯡ ꯇꯝꯕ ꯉꯝꯗꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯍꯔꯥꯎꯅ ꯂꯩꯔꯝꯕ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯃꯤ ꯁꯥꯝꯈꯤ ꯑꯁꯤꯕ ꯃꯆꯥꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯄꯣꯛ ꯑꯍꯥꯟ ꯑꯀꯣꯟꯒꯤ ꯋꯥꯅꯤ ꯅꯣꯡꯗꯝꯕ ꯃꯥꯅꯕꯨ ꯇꯝꯂꯝꯂꯒꯗꯤ ꯊꯩꯔꯒ ꯆꯠꯄ ꯉꯝꯕ ꯅꯠꯇꯦ ꯅꯨꯔꯩꯗꯨ ꯏꯈꯦꯡ ꯃꯔꯛ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯃꯉꯣꯟꯗ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯅ ꯁꯣꯔ ꯑꯗꯨꯕꯨ ꯍꯨꯏꯅ ꯍꯣꯜꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯧꯔꯤꯕꯗꯨ ꯇꯁꯦꯡꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯄꯨꯋꯥꯡꯕ ꯅꯨꯔꯩ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯃꯈꯨꯠ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯄꯨꯋꯥꯡꯕ ꯃꯥꯒꯤ ꯈꯖꯥꯏ ꯑꯗꯨꯗ ꯂꯝꯂꯛꯂꯒ ꯋꯥꯗꯨ ꯂꯠꯂꯤ ꯂꯠꯂꯤ ꯇꯧꯅ ꯍꯥꯏꯔꯛꯏ ꯇꯝꯆꯥ ꯑꯩ ꯌꯥꯝ ꯋꯥꯏ ꯅꯪ ꯀꯞꯀꯅꯨ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯄꯨꯋꯥꯡꯕ ꯀꯞꯂꯒ ꯌꯥꯔꯣꯏ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯌꯥꯔꯣꯏ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯦ ꯀꯩꯅꯣ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯋꯥꯍꯩ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯔꯩꯕꯨ ꯐꯩꯅ ꯄꯝꯈꯠꯂꯒ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨꯅ ꯈꯥꯝꯗꯨꯅ ꯂꯩꯍꯧꯔꯤꯕ ꯑꯗꯣꯝꯗ ꯆꯪꯆꯠ ꯆꯠꯇꯨꯅ ꯂꯥꯛꯏ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯌꯥꯏ ꯑꯣꯏꯔꯕꯤ ꯑꯍꯜ ꯑꯃꯗꯤ ꯃꯧ ꯅꯍꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯒꯥꯔꯤ ꯃꯈꯣꯡ ꯌꯧꯔꯝꯗꯥꯏ ꯑꯗꯨꯗ ꯅꯨꯔꯩꯅ ꯋꯥꯅ ꯊꯝꯆꯥ ꯑꯩ ꯌꯥꯝ ꯋꯥꯔꯦꯕ ꯑꯩ ꯅꯪꯒꯤ ꯅꯊꯥꯅꯨꯡꯗꯨꯗ ꯑꯩ ꯄꯣꯊꯥꯔꯒꯦ ꯅꯪ ꯑꯩꯕꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯩꯕꯨ ꯄꯨꯕꯤꯔꯅꯨ ꯋꯥꯍꯩ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯅꯨꯔꯩꯗꯨ ꯒꯥꯔꯤ ꯑꯗꯣꯝꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯍꯣꯜꯂꯝꯕ ꯁꯣꯔꯗꯨ ꯂꯦꯞꯈꯤ ꯄꯥꯡꯂꯝꯕ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤ ꯃꯈꯨꯠ ꯃꯁꯥꯗꯨ ꯄꯗ꯭ꯔꯥꯛ ꯇꯥꯈꯤꯔꯝꯃꯤ ꯆꯠꯂꯝꯕ ꯄꯨꯋꯥꯡꯕ ꯆꯞ ꯂꯦꯞꯄꯤ ꯒꯥꯔꯤ ꯃꯈꯣꯡ ꯋꯥꯏ ꯑꯗꯨꯗ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏ ꯑꯗꯨꯗ ꯑꯉꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯈꯨꯠ ꯑꯣꯏ ꯊꯪꯕ ꯑꯗꯨꯗ ꯃꯣꯟꯈꯥꯡꯅꯍꯜꯂꯒ ꯄꯨꯋꯥꯡꯕ ꯅꯨꯔꯩꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯣꯏꯕꯅꯤ ꯁꯤ ꯎꯅꯕꯒꯤꯗꯃꯛꯇꯔꯣ ꯅꯪꯅ ꯉꯁꯤ ꯑꯩꯕꯨ ꯎꯅꯁꯦ ꯍꯥꯏꯔꯒ ꯀꯧꯔꯤꯕꯁꯦ ꯅꯨꯔꯩ ꯌꯥꯔꯣꯏ ꯅꯪꯒꯤ ꯇꯝꯆꯥꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯅꯨꯔꯩ ꯈꯨꯝꯃꯨ ꯑꯩꯅ ꯀꯧꯔꯤꯁꯦ ꯈꯨꯝꯃꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯒꯗꯤ ꯑꯩ ꯅꯤꯡꯉꯝꯗꯕꯅ ꯊꯜꯂꯒ ꯃꯄꯣꯛꯁꯤꯃꯒꯤ ꯑꯩ ꯅꯨꯡꯉꯥꯏꯅ ꯍꯤꯡꯉꯔꯣꯏꯌꯦ ꯅꯨꯔꯩ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯀꯞꯉꯥꯡ ꯉꯥꯡꯕ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯅꯪꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯅꯪꯗꯤ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯅ ꯂꯩꯁꯥ ꯇꯝꯖꯕꯤ ꯅꯥꯔꯛꯀꯤ ꯂꯩꯔꯥꯡꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯀꯥꯆꯤꯟꯗ ꯀꯅꯥ ꯎꯗ ꯅꯥꯔꯛꯇ ꯁꯠꯄꯤ ꯂꯩꯔꯥꯡꯒꯨꯝ ꯂꯩꯁꯥ ꯇꯝꯖꯕꯤꯅꯤ ꯍꯥꯏꯅ ꯅꯪꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯕꯨ ꯂꯩꯔꯥꯡ ꯅꯪꯅ ꯂꯩꯈꯣꯛꯇꯒꯤ ꯃꯄꯣꯛ ꯀꯥꯏꯗ ꯃꯪꯂꯥꯟ ꯁꯥꯍꯨꯝ ꯀꯤꯔꯒ ꯂꯩꯔꯥꯡ ꯄꯨꯟꯁꯤ ꯂꯣꯏꯔꯒꯗꯤ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯈꯣꯏꯃꯨ ꯑꯣꯏꯗꯤ ꯀꯛꯀꯧꯅꯗꯨꯅ ꯂꯩꯍꯧꯔꯗ꯭ꯔꯥ ꯌꯥꯔꯣꯏ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯌꯥꯔꯣꯏ ꯁꯦ ꯃꯤꯄꯥꯝ ꯑꯣꯏꯕꯅꯤ ꯅꯨꯔꯩ ꯌꯥꯔꯣꯏ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯣꯏꯌꯦ ꯅꯨꯔꯩ ꯃꯊꯥꯅꯨꯡ ꯑꯗꯨꯗ ꯆꯦꯆꯦꯠ ꯑꯃꯨꯛ ꯀꯣꯜꯂꯤ ꯑꯃꯨꯛ ꯅꯨꯔꯩꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯣꯜꯂꯤ ꯑꯉꯧꯕꯗ ꯑꯉꯧꯕ ꯃꯈꯥ ꯇꯥꯗꯨꯅ ꯀꯞꯂꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯂꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯆꯠꯀꯦ ꯍꯥꯏꯕ ꯐꯥꯎꯕ ꯅꯪꯅ ꯍꯥꯏꯔꯝꯗ ꯆꯠꯂꯤꯁꯦ ꯀꯩꯒꯤꯅꯣ ꯅꯨꯔꯩ ꯑꯩ ꯃꯇꯧ ꯀꯝꯗꯧꯅ ꯍꯤꯡꯉꯧ ꯍꯥꯏꯕꯅꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯏꯟꯇꯔꯅꯦꯠꯀꯤ ꯃꯇꯝꯅꯤ ꯊꯣꯛꯂꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯁꯤꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯈꯨꯗꯤꯡꯃꯛ ꯚꯥꯏꯔꯦꯜ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯌꯨꯝꯗ ꯂꯩꯍꯧꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯑꯃꯅ ꯑꯃꯗ ꯍꯥꯏꯅꯗꯕꯤ ꯄꯥꯎ ꯑꯁꯤ ꯂꯣꯏꯅ ꯇꯥꯟꯅꯔꯝꯃꯤ ꯂꯣꯏꯅ ꯎꯅꯔꯝꯃꯤ ꯈꯨꯗꯛ ꯑꯗꯨꯗ ꯃꯃꯥ ꯃꯥꯙꯕꯤꯗꯨ ꯂꯥꯛꯂꯝꯃꯤ ꯄ꯭ꯔꯞ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯦ ꯕꯨꯡꯉꯣ ꯂꯥꯛ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯕ ꯇꯧꯁꯤ ꯏꯃꯥ ꯅꯪꯒꯤꯅ ꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗꯦꯅꯦ ꯄꯨꯋꯥꯡꯕ ꯃꯃꯥꯗ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯒ ꯀꯞꯇꯨꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅ ꯃꯉꯣꯟꯗ ꯆꯩꯔꯒꯁꯨ ꯃꯥꯗꯤ ꯏꯃꯥꯕꯨ ꯋꯥꯔꯧꯗꯦ ꯁꯥꯎꯗꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯏꯃꯥꯅ ꯑꯝꯇꯪ ꯀꯧꯕꯤꯌꯨ ꯏꯃꯥꯅ ꯀꯧꯔꯒꯗꯤ ꯃꯥ ꯁꯣꯏꯗꯅ ꯀꯨꯝꯃꯛꯀꯅꯤ ꯃꯥꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯥꯎꯕ ꯃꯥꯜꯂꯤ ꯑꯝꯇꯪ ꯀꯧꯕꯤꯌꯨ ꯏꯃꯥꯅ ꯀꯧꯔꯒꯗꯤ ꯈꯨꯝꯃꯛꯀꯅꯤꯌꯦ ꯃꯥꯙꯕꯤ ꯀꯔꯤ ꯋꯥ ꯍꯥꯏꯒꯗꯧꯕꯅꯣ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯃꯇꯧꯗ ꯃꯍꯥꯛꯁꯨ ꯀꯞꯄꯤ ꯑꯃꯨꯛꯁꯨ ꯅꯤꯡꯉꯝꯗꯕ ꯀꯌꯥꯗ ꯃꯁꯥ ꯑꯗꯨ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯛꯂꯝꯃꯤ ꯎꯔꯛꯂꯦ
ꯃꯤꯠꯃꯥꯡꯗ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯑꯣꯏꯍꯧꯒꯗꯧꯕ ꯐꯤꯕꯝ ꯑꯗꯨ ꯏꯃꯥꯒꯤ ꯄꯨꯋꯥꯡꯕ ꯏꯃꯥꯕꯨ ꯀꯔꯤ ꯈꯨꯝꯃꯨ ꯍꯥꯏꯕꯅꯣ ꯏꯃꯥ ꯏꯆꯥꯒꯤ ꯃꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗꯦꯅꯦ ꯃꯥꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯕꯅꯦ ꯆꯠꯇꯦ ꯃꯥ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯇꯦ ꯃꯥ ꯂꯩꯇ꯭ꯔꯒꯗꯤ ꯑꯩ ꯀꯔꯝꯅ ꯍꯤꯡꯍꯧꯗꯣꯏꯅꯣ ꯅꯨꯔꯩ ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯅꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯅꯨꯔꯩ ꯀꯞꯆꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯔꯝꯅꯗꯤ ꯈꯨꯝꯃꯛꯀꯅꯤ ꯊꯋꯥꯏ ꯃꯍꯥꯛꯅ ꯍꯛꯆꯥꯡ ꯄꯣꯂꯥꯡꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯕꯗ ꯑꯁꯨꯝꯅ ꯅꯨꯔꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯌꯨꯝꯗ ꯄꯨꯔꯛꯂꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯁꯣꯟꯗꯨꯅ ꯂꯩꯔꯕꯤ ꯁꯥꯃꯥ ꯉꯁꯤ ꯊꯥꯖꯗꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯍꯦꯟꯅ ꯁꯣꯛꯆꯤꯟꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯇꯤꯜꯂꯔꯤ ꯃꯥꯡꯒꯣꯜꯒꯤ ꯐꯝꯃꯦꯟ ꯑꯗꯨꯗ ꯐꯤ ꯑꯉꯧꯕ ꯑꯃꯅ ꯀꯨꯞꯂꯒ ꯂꯩꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯅꯨꯔꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯇꯦꯡꯊꯥꯔꯒ ꯀꯞꯇꯨꯅ ꯍꯥꯏꯔꯤ 이마기 이베마 이마디 로이레다나 이마디 뿡망망해 그리노 이자는 것이 더우리버시고 그리노 이마기 여조비 이마기 누레이 난 이마는 가우리버시 다다브로 이베마 세 이마는 가우리버시 굶어 야로 이마부터 독라가 이자는 చెప్ప야로예 낭부 이마 라잉비도이니 ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯑꯗꯨꯁꯨ ꯀꯞꯇꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯁꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯂꯣꯏꯅ ꯀꯞꯄꯤ ꯃꯥꯡꯒꯣꯜ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯄꯨꯋꯥꯡꯕꯒꯤ ꯃꯃꯥ ꯃꯆꯥꯗꯨꯁꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯊꯣꯏꯕ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯃꯆꯦꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯇꯞꯅ ꯅꯨꯡꯁꯤꯅ ꯅꯥꯜꯂꯒ ꯀꯞꯇꯨꯅ ꯍꯥꯏꯔꯤ 이제 ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ 이제 ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯂꯤꯗꯤ ꯅꯪ ꯂꯩꯇ꯭ꯔꯒꯗꯤ ꯌꯨꯝꯁꯤ ꯉꯧꯔꯅꯤ 이제 이칙 ꯆꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯑꯩꯅ ꯂꯝ ꯍꯦꯜꯂꯒꯁꯨ ꯅꯪ ꯂꯩꯇ꯭ꯔꯒꯗꯤ ꯀꯅꯥꯅ ꯆꯩꯗꯣꯏꯅꯣ ꯑꯩ ꯀꯅꯥꯗ ꯅꯥꯎꯊꯤ ꯁꯥꯎ ꯍꯥꯏꯅꯣ 이제 ꯃꯕꯥꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯅꯪꯁꯨ ꯑꯃꯨꯛ ꯆꯦꯜꯂꯗꯤ ꯏꯃꯥꯒ ꯑꯩꯒ ꯀꯛꯂꯦꯎ ꯍꯥꯏꯔꯣ ꯏꯆꯦ ꯁꯦ ꯑꯩꯅ ꯀꯧꯔꯤꯁꯦ ꯈꯨꯝꯃꯣ 이제 ꯑꯩꯅ ꯀꯧꯔꯤꯁꯦ ꯈꯨꯝꯃꯣ ꯑꯇꯣꯝꯕ ꯀꯧꯔꯨꯔꯅꯨ ꯅꯆꯦꯁꯦ ꯇꯨꯝꯖꯔꯁꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯍꯣꯠꯅꯕꯗ ꯃꯥ ꯋꯥꯖꯔꯕꯅꯦ 이마기 이베마 ꯅꯪꯒꯤ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯌꯨꯀꯣ ꯏꯃꯥꯗꯤ ꯏꯆꯥ ꯂꯩꯇ꯭ꯔꯒꯗꯤ ꯍꯤꯡꯕ ꯋꯥꯒꯅꯤꯌꯦ ꯑꯣꯟꯊꯣꯛꯅ ꯄꯦꯟꯈꯤꯗ꯭ꯔꯦꯗꯀꯣ ꯍꯦ ꯏꯁꯣꯔ ꯅꯪꯅ ꯑꯩꯒꯤ ꯏꯄꯥꯝꯗ ꯇꯧꯕꯤꯔꯤꯕ ꯂꯤꯂꯥ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝꯗꯨꯃꯁꯨ ꯂꯣꯏꯁꯤꯟꯕꯤꯔꯦ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄꯨꯋꯥꯡꯕ ꯑꯃꯗꯤ ꯃꯥꯙꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯟꯗ꯭ꯔꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤ ꯃꯥꯙꯕꯤ ꯁꯃꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯤ ꯄꯦꯟꯗꯕ ꯈꯔꯅ ꯍꯦꯟꯈꯤꯗꯨꯅ ꯏꯆꯥꯗ ꯍꯥꯏꯔꯣꯏꯗꯕ ꯋꯥ ꯈꯔ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯁꯥꯎꯅꯤꯡꯕꯅ ꯍꯥꯏꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯄꯦꯟꯗꯕꯇꯅ ꯊꯜꯂꯤ ꯁꯃꯥ ꯃꯥꯙꯕꯤꯗ ꯌꯦꯡꯂꯒ ꯁꯣꯏꯗꯕ ꯉꯝꯗꯕ ꯃꯤꯑꯣꯏꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯣꯏꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯏꯆꯥꯅ ꯂꯣꯏꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯠꯌꯦꯡ ꯑꯗꯨ ꯄꯨꯋꯥꯡꯕꯗ ꯌꯦꯡꯂꯒ ꯇꯞꯅ ꯃꯈꯥ ꯇꯥꯔꯦ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯉꯁꯤꯗꯒꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯥꯛꯀꯅꯨ ꯈꯨꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯅꯪ ꯑꯣꯜꯂꯛꯂꯅꯨ ꯏꯆꯥ ꯑꯁꯤꯁꯨ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯕꯅꯤꯅ ꯄꯨꯋꯥꯡꯕ ꯁꯃꯥꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯂꯒ ꯍꯥꯏꯔꯤ ꯏꯃꯥ ꯑꯗꯨꯝ ꯅꯥꯏꯕꯤꯒꯅꯨ ꯅꯠꯇ꯭ꯔ ꯑꯩꯉꯣꯟꯗ ꯍꯣꯏ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯑꯩ ꯏꯟꯖꯒꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯔꯣꯏꯕ ꯀꯔꯃ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤ ꯑꯩ ꯌꯥꯎꯈꯤꯒꯦ ꯅꯠꯇ꯭ꯔꯒꯗꯤ ꯃꯥꯒꯤ ꯊꯋꯥꯏꯅ ꯑꯩꯕꯨ ꯁꯣꯏꯅ ꯋꯥꯔꯧꯈꯤꯅꯤ ꯈꯨꯝꯐꯝ ꯈꯪꯗꯦ ꯁꯃꯥꯗꯣ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯐꯝꯊꯔꯒ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ ꯍꯥꯏꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯃ ꯈꯨꯗꯤꯡ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯄꯨꯋꯥꯡꯕ ꯈꯨꯜ ꯑꯁꯤꯗ ꯆꯠꯈꯤꯗꯦ ꯌꯦꯡꯂꯔꯣꯏ ꯍꯥꯏꯅꯁꯨ ꯈꯟꯈꯤ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯇꯥꯔꯛꯂꯕꯗ ꯃꯦꯂꯩ ꯁꯅꯥꯗꯣ ꯋꯥꯔꯤꯁꯤꯗ ꯀꯞꯅꯤꯡꯕ ꯐꯥꯎꯏ ꯑꯃꯗꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯋꯥꯡꯕ ꯃꯍꯥꯛꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯔꯝꯒꯅꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯀꯞꯄꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯋꯥꯈꯜꯗ ꯈꯟꯖꯟꯕꯗ ꯃꯍꯥꯛ ꯀꯞꯅꯤꯡꯉꯤ ꯃꯦꯂꯩ ꯁꯅꯥ ꯄꯨꯋꯥꯡꯕꯗ ꯇꯞꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯁꯥꯔꯅ ꯋꯥꯔꯝꯒꯗꯧꯕ ꯁꯥꯔꯅ ꯆꯥꯛꯂꯝꯒꯗꯧꯕ ꯄꯦꯟꯗꯕꯒꯤ ꯄꯥꯎꯗꯝꯈꯣꯜ ꯇꯝꯐꯝꯁꯨ ꯂꯩꯇ ꯊꯃꯣꯏ ꯀꯥꯏꯔꯝꯒꯗꯧꯕꯗꯣ ꯑꯩ ꯈꯪꯉꯤ ꯁꯥꯔ ꯑꯩ ꯊꯃꯣꯏ ꯌꯥꯝ ꯀꯥꯏꯈꯤ ꯑꯩ ꯑꯉꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯆꯩꯅꯥ ꯃꯈꯜ ꯃꯈꯜ ꯊꯦꯡꯅꯔꯒ
ꯑꯀꯤꯕ ꯃꯌꯦꯡ ꯇꯥꯔꯤ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯩꯝꯇ ꯈꯟꯗ꯭ꯔꯦꯗ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯃꯛ ꯂꯥꯏꯕꯛꯀꯤꯅꯤ ꯈꯜꯂꯒ ꯊꯦꯡꯅꯔꯒꯦ ꯁꯤꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯍꯣꯏ ꯁꯥꯔ ꯋꯥꯔꯤꯗ ꯅꯨꯡꯉꯥꯏꯔꯤꯉꯩ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯄꯥꯈꯪ ꯂꯩꯁꯥ ꯃꯈꯣꯏ ꯑꯅꯤꯇꯅꯤ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯕꯥꯅꯤꯈꯛ ꯂꯩ ꯍꯥꯏꯕꯗꯣ ꯚꯥꯞ ꯑꯣꯏꯁꯤꯜꯂꯨꯗꯦ ꯃꯔꯝꯗꯤ ꯀꯥ ꯍꯦꯟꯕ ꯋꯥꯈꯜ ꯑꯃ ꯈꯟꯗꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯕ ꯅꯨꯄꯤ ꯃꯥꯇꯕꯨ ꯁꯦꯟꯅꯕ ꯆꯤꯡꯈꯩ ꯃꯍꯥꯛꯇꯤ ꯈꯣꯏꯁꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯌꯨꯝ ꯑꯁꯤꯒꯤ ꯑꯍꯜ ꯂꯃꯟ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯕꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯄꯨꯋꯥꯡꯕꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯜ ꯃꯄꯥꯟ ꯑꯗꯨꯗ ꯂꯦꯞꯂꯒ ꯃꯦꯂꯩ ꯑꯝꯇ ꯊꯣꯛꯂꯛꯎ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯦꯂꯩ ꯁꯅꯥꯗꯣ ꯆꯤꯡꯈꯩꯅꯤ ꯍꯥꯏꯕ ꯈꯪꯏ ꯑꯗꯨꯅ ꯃꯍꯥꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯑꯍꯦꯟꯕ ꯑꯃꯗꯤ ꯍꯥꯏꯗꯦ ꯆꯤꯡꯈꯩꯗꯣ ꯃꯦꯂꯩ ꯁꯅꯥ ꯃꯉꯣꯟꯗ ꯄꯤꯁꯨꯝ ꯑꯅꯤ ꯁꯝꯅꯕ ꯃꯈꯩ ꯁꯨꯛꯇꯨꯅ ꯋꯥ ꯉꯥꯡꯂꯩ ꯑꯆꯝꯕ ꯋꯥꯗꯤ ꯅꯠꯇꯦ ꯃꯔꯧ ꯂꯩꯕ ꯋꯥꯅꯤ ꯄꯥꯈꯪꯁꯤꯅ ꯂꯩꯕ ꯀꯥꯗ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯌꯨꯝꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯔꯦꯁꯄꯦꯛ ꯊꯝꯃꯤꯕ ꯌꯨꯝꯅꯤ ꯅꯣꯏ ꯑꯅꯤꯅ ꯃꯃꯜ ꯂꯩꯇꯅ ꯈꯟꯕ ꯑꯃ ꯑꯣꯏꯔꯒꯁꯨ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯦ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯅꯗꯤ ꯈꯟꯒꯅꯨ ꯃꯦꯂꯩ ꯁꯅꯥ ꯋꯥꯍꯩ ꯈꯔ ꯑꯁꯤꯗ ꯆꯤꯡꯈꯩ ꯃꯉꯣꯟꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯗꯦ ꯃꯄꯨꯛꯅꯤꯡꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯇꯞꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯁꯨꯔ ꯁꯨꯔ ꯂꯩꯗꯅ ꯂꯩꯕ ꯄꯥꯝꯃꯒꯅ ꯆꯠꯂꯣ ꯅꯌꯨꯝꯗ ꯑꯗꯨꯒ ꯅꯨꯄꯥ ꯀꯅꯥꯅꯣ ꯅꯪꯅ ꯄꯥꯝꯕ ꯑꯃ ꯀꯧꯔꯒ ꯂꯩꯃꯤꯟꯅꯈꯣ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯌꯥꯔꯣꯏ ꯅꯪꯗꯤ ꯅꯨꯄꯥ ꯅꯍꯥꯗ ꯀꯦꯁꯤꯟꯅꯔꯒ ꯁꯦꯜ ꯇꯥꯜꯂꯤꯔꯣ ꯂꯩꯁꯥꯕꯤ ꯑꯣꯏꯔꯒꯗꯤ ꯂꯩꯁꯥꯕꯤ ꯑꯁꯦꯡꯕ ꯑꯃ ꯑꯣꯏꯅ ꯂꯩꯌꯨ ꯃꯃꯜ ꯌꯥꯝ ꯂꯩꯅ ꯀꯩꯁꯨ ꯀꯔꯥꯟꯕ ꯊꯕꯛ ꯇꯧꯗꯦ ꯇꯧꯁꯨ ꯇꯧꯒꯗꯕ ꯃꯤꯗꯥ ꯅꯠꯇꯦ ꯃꯦꯂꯩ ꯁꯅꯥꯗꯣ ꯑꯗꯨꯕꯨ ꯌꯥꯝ ꯂꯥꯟꯅ ꯈꯜꯂꯒ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯕꯨ ꯇꯥꯔꯕꯗ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯁꯤꯔꯗꯨꯅ ꯇꯊꯛ ꯇꯊꯛ ꯌꯦꯡꯖꯔꯒ ꯈꯨꯝꯂꯩ ꯀꯩꯅꯣ ꯇꯥ ꯆꯤꯡꯈꯩ ꯅꯆꯜ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝꯗꯨꯕꯣ ꯑꯩꯁꯦ ꯅꯪꯒꯤ ꯋꯥꯈꯜꯗꯨꯗ ꯑꯗꯨꯒꯨꯝꯕ ꯑꯃ ꯇꯧꯔꯝꯒꯗꯧꯕ ꯃꯥꯟꯕ꯭ꯔꯥ ꯇꯨꯃꯤꯟꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨꯕꯨ ꯇꯥꯔꯝꯕ ꯄꯨꯋꯥꯡꯕꯗꯨꯁꯨ ꯊꯣꯛꯂꯩ ꯑꯗꯨꯒ ꯆꯤꯡꯈꯩ ꯃꯉꯣꯟꯗ ꯃꯤꯠꯐꯝ ꯊꯝꯂꯒ ꯀꯩꯅꯣ ꯆꯤꯡꯈꯩ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ ꯏꯆꯝ ꯆꯝꯅ ꯑꯩꯒꯤ ꯅꯥꯛꯇ ꯋꯥꯔꯤ ꯑꯃꯒꯤꯗꯃꯛꯇ ꯆꯪꯂꯛꯄꯅꯤ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯅꯪꯒꯤ ꯅꯑꯣꯡꯁꯤꯗꯤ ꯂꯥꯏꯔꯤꯛ ꯍꯩꯔꯒ ꯂꯥꯏꯁꯨ ꯈꯪꯗꯕ ꯑꯐꯕ ꯋꯥꯈꯜꯅ ꯃꯥꯡ ꯊꯥꯅ ꯈꯟꯗꯕ ꯑꯄꯤꯛꯄ ꯄꯨꯛꯆꯦꯜ ꯄꯥꯟꯕ ꯃꯤꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯤ ꯇꯧꯒꯅꯨ ꯑꯩ ꯅꯪꯅ ꯈꯜꯂꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯏ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯆꯤꯡꯈꯩꯗꯣ ꯀꯔꯦꯝꯅꯕꯣꯏ ꯀꯩꯑꯣꯏ ꯍꯥꯏꯔꯛꯏ ꯅꯪ ꯈꯛꯂꯣ ꯐꯔꯤꯁꯦ ꯍꯥ ꯄꯥꯈꯪ ꯑꯃꯒ ꯂꯩꯁꯥꯕꯤ ꯑꯃꯒ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯀꯥ ꯑꯃꯗ ꯀꯔꯝꯅ ꯏꯆꯝ ꯆꯝꯅ ꯂꯩꯕ ꯌꯥꯒꯗꯣꯏꯅꯣ ꯅꯪꯅ ꯑꯉꯥꯡꯁꯤꯗ ꯅꯠꯇꯕ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯅꯠꯇ꯭ꯔꯣ ꯀꯥ ꯑꯁꯤꯗꯒꯤ ꯃꯥꯡꯅ ꯊꯣꯛꯂꯛꯄꯗ ꯀꯞꯂꯒ ꯃꯄꯤ ꯇꯩꯊꯣꯛꯑꯒ ꯊꯣꯛꯂꯛꯏꯁꯦ ꯑꯩ ꯎꯔꯣꯏꯅ ꯈꯟꯕ꯭ꯔꯣ ꯅꯣꯏ ꯏꯝꯐꯥꯜꯗ ꯌꯥꯔꯒꯁꯨ ꯑꯩꯈꯣꯏ ꯁꯋꯥꯏꯗꯗꯤ ꯌꯥꯔꯣꯏ ꯈꯨꯡꯒꯪꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯃꯨꯕ ꯀꯥꯂꯤ ꯑꯃ ꯇꯩꯁꯤꯟꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯅꯪꯅ ꯑꯣꯐꯤꯁꯔ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯔꯅꯤ ꯁꯤꯔꯣ ꯍꯥ ꯑꯗꯨꯝꯅꯗꯤ ꯈꯟꯒꯅꯨ ꯃꯐꯝꯁꯤꯗꯗꯤ ꯌꯥꯔꯣꯏ ꯑꯍꯦꯟꯕ ꯋꯥꯉꯥꯡ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯕꯅ ꯐꯥꯊꯕ ꯉꯝꯗ ꯄꯨꯋꯥꯡꯕꯗꯣ ꯆꯤꯡꯈꯩꯒꯤ ꯃꯃꯥꯏꯗ ꯈꯨꯗꯨꯝꯅ ꯊꯤꯟꯈꯤ ꯅꯨꯄꯥ ꯑꯅꯤꯗꯣ ꯑꯃꯅ ꯑꯃꯗ ꯐꯨꯅꯔꯒ ꯉꯥꯏꯍꯥꯛ ꯑꯁꯤꯗ ꯈꯠꯅꯕ ꯍꯥꯏꯕꯗꯨ ꯑꯣꯟꯈ꯭ꯔꯦ ꯀꯛꯉꯥꯎꯅꯔꯦ ꯂꯩꯁꯥꯕꯤ ꯃꯍꯥꯛꯇꯤ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗ ꯈꯝꯖꯤꯟꯖꯕꯁꯨ ꯉꯝꯗ ꯃꯁꯥꯅ ꯃꯔꯣꯝꯗꯣꯝ ꯀꯣꯏꯂꯥꯎ ꯂꯥꯎꯕꯁꯤ ꯅꯠꯇꯅ ꯇꯥ ꯆꯤꯡꯈꯩ ꯇꯣꯛꯑꯣ ꯍꯥꯏꯕꯅꯤ ꯁꯥꯔ ꯇꯣꯛꯄꯤꯔꯣꯁꯦ ꯑꯁ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯃꯊꯟꯇ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯍꯦꯛ ꯆꯣꯡꯉꯤ ꯇꯧꯐꯝ ꯑꯃ ꯈꯪꯗꯕꯅ ꯇꯟꯖꯥꯗꯨꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯊꯣꯛꯈꯤꯕ ꯑꯍꯜ ꯑꯅꯤꯗꯨ ꯂꯥꯛꯏ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯌꯥꯝ ꯊꯨꯅ ꯐꯨꯅꯔꯤꯕ ꯑꯅꯤꯗꯨꯕꯨ ꯈꯥꯝꯗꯣꯛꯏ ꯀꯦꯇꯨꯀꯤꯗꯨ ꯃꯤꯒꯤ ꯃꯆꯥꯗꯨꯗ ꯀꯟꯅ ꯆꯩꯗꯦ ꯃꯆꯥꯅꯨꯄꯥꯗꯨꯗ ꯍꯥꯟꯅ ꯆꯩꯔꯝꯃꯤ ꯌꯨꯝ ꯑꯃꯗ ꯂꯥꯛꯄ ꯃꯤꯗ ꯑꯗꯨꯝꯅ ꯀꯅꯥꯅ ꯇꯧ ꯍꯥꯏꯒꯦ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ ꯃꯥꯟꯈꯤꯅꯤ ꯀꯔꯤꯅꯣꯕ ꯃꯤꯅ ꯈꯟꯈꯤꯗꯧꯔꯤꯁꯦ ꯆꯥꯎꯕꯗꯣ ꯋꯥꯡꯕꯗ ꯑꯣꯟꯁꯤꯜꯂꯒ ꯏꯕꯨꯡꯉꯣ ꯁꯔ ꯏꯆꯥꯁꯤꯅ ꯀꯔꯤ ꯍꯥꯏꯕꯒꯤꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯀꯅꯥꯅ ꯍꯥꯟꯅ ꯍꯧꯕꯅꯣ ꯈꯠꯅ ꯆꯩꯅꯕꯁꯦ ꯁꯥꯎꯅꯕ ꯋꯥꯔꯧꯕ ꯑꯐꯕ ꯑꯃꯠꯇ ꯅꯠꯇꯦ ꯍꯥꯏꯌꯨ ꯁꯔ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯦꯂꯩ ꯁꯅꯥ ꯇꯨꯃꯤꯟ ꯂꯩ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯄꯨꯋꯥꯡꯕ ꯆꯥꯎꯕꯗ ꯌꯦꯡꯂꯒ ꯈꯨꯔꯥ ꯑꯩ ꯉꯁꯤꯗꯤ ꯈꯔ ꯁꯥꯎꯅꯤꯡꯉꯤ ꯆꯤꯡꯈꯩꯅ ꯇꯧꯔꯤꯁꯦ ꯑꯩ ꯌꯥꯅꯤꯡꯗꯦ ꯀꯦꯇꯨꯀꯤꯗꯨ ꯄꯨꯋꯥꯡꯕꯒꯤ ꯋꯥ ꯇꯥꯔꯕꯗ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯉꯤ ꯃꯦꯂꯩ ꯁꯅꯥꯗꯨ ꯀꯦꯇꯨꯀꯤꯗ ꯌꯦꯡꯅ ꯌꯦꯡꯅ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯍꯥꯏꯔꯤ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯕ ꯀꯞꯅꯤꯡꯕ ꯈꯥꯡꯖꯤꯟꯕꯒꯤ ꯃꯈꯣꯜꯗ ꯏꯇꯣ ꯑꯩꯅ ꯁꯣꯏꯕꯅꯤ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯋꯥꯍꯩ ꯄꯔꯦꯡꯁꯤ ꯈꯛ ꯍꯥꯏꯔꯝꯂꯒ ꯀꯞꯂꯒ ꯃꯦꯂꯩ ꯁꯅꯥꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯀꯞꯇꯨꯅ ꯆꯠꯈ꯭ꯔꯤꯕꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩꯍꯧꯏ ꯃꯦꯂꯩ ꯁꯅꯥꯗꯨ ꯀꯞꯂꯒ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯂꯥꯛꯏ ꯂꯝꯕꯤ ꯊꯣꯔꯛꯄꯁꯤꯗꯗꯤ ꯃꯤ ꯅꯨꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯆꯩ
ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯅꯦꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗꯦ꯫ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯃꯥꯒꯤ ꯃꯇꯧꯕꯨ ꯎꯍꯧꯕ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯍꯧꯏ꯫ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯦ꯫ ꯅꯨꯄꯥ ꯅꯍꯥ ꯂꯩꯕ ꯌꯨꯝ ꯑꯗꯨꯗ ꯊꯕꯛꯅꯤ ꯍꯥꯏꯗꯅ ꯅꯩꯔꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯕ꯫ ꯃꯅꯤ ꯑꯗꯨꯁꯨ ꯀꯣꯏꯊꯥ ꯍꯦꯛ ꯊꯥꯏꯅꯤ ꯃꯆꯥꯁꯦ꯫ ꯍꯣꯏꯅꯦ ꯑꯗꯨꯅꯤ ꯍꯧꯖꯤꯛꯁꯨ ꯀꯞꯇꯅ ꯆꯠꯈ꯭ꯔꯤꯗꯨꯅꯤ ꯇꯧꯔꯤꯁꯦ꯫ ꯀꯔꯤ ꯀꯔꯤ ꯇꯧꯕꯒ ꯌꯥꯎꯔꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯃꯁꯤ ꯑꯃꯅꯦ ꯋꯥꯊꯣꯛ ꯌꯥꯝ ꯊꯣꯛꯂꯛꯈꯤꯅꯤ꯫ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯃꯁꯤ꯫ ꯉꯥꯡꯅꯔꯒꯦꯗ ꯂꯩꯕ ꯃꯤꯅꯤ꯫ ꯑꯗꯨꯅ ꯃꯣꯏꯒꯤ ꯍꯥꯏꯅꯤꯡꯕ ꯋꯥ ꯑꯗꯨꯕꯨ ꯄꯨꯊꯣꯛꯂꯒ ꯉꯥꯡꯅꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯦꯂꯩ ꯁꯅꯥꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡ ꯃꯔꯥꯜꯅꯤ ꯍꯥꯏꯅ ꯈꯟꯖꯤꯟꯖꯔꯒ ꯄꯦꯟꯗꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯅꯦꯗꯨꯁꯨ ꯍꯜꯂꯛꯏ꯫ ꯃꯆꯥꯁꯤꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯒ, "ꯁꯅꯥ, ꯀꯩꯗꯧꯔꯦ ꯀꯞꯄꯗꯤ?" "ꯅꯤꯅꯦ, ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯀꯩꯒꯤꯅꯣ? ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯑꯁꯨꯛ ꯇꯣꯟꯅ ꯄꯣꯛꯄꯤꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣ?" ꯀꯞꯇꯨꯅ ꯍꯥꯏꯔꯛꯄꯅꯤ ꯋꯥꯍꯩ ꯑꯁꯤ꯫ ꯃꯆꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯅꯟꯊꯕꯤꯔꯒ, "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯏꯅꯦ ꯂꯩꯔꯤꯁꯤꯗꯤ ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ ꯍꯥꯏꯒꯦꯅꯦ? ꯍꯥꯏꯌꯨꯁꯦ ꯀꯩꯗꯧꯔꯕ? ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯦ ꯏꯆꯥꯗ?" ꯃꯦꯂꯩ ꯁꯅꯥꯗꯨ ꯀꯞꯂꯒ ꯃꯅꯦꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯍꯦꯟꯅ ꯅꯣꯛꯇꯨꯅ ꯐꯥꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯉꯥꯎꯕꯤ, ꯑꯗꯨꯒꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ? ꯏꯆꯥꯅ ꯀꯅꯥꯗ ꯂꯥꯟꯗꯦ꯫ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯇꯧꯔꯤꯕꯅꯣ? ꯃꯈꯣꯏ ꯀꯅꯥꯅ ꯃꯊꯧ ꯅꯠꯇꯅ ꯐꯨꯅꯧ ꯍꯥꯏꯒꯦꯅꯦ? ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯑꯔꯥꯟꯕ ꯑꯃꯒꯨꯝ ꯑꯃꯨꯛ ꯀꯞꯄꯤꯗꯅ ꯇꯧꯔꯤꯕ꯫ ꯅꯄꯤꯗꯨꯝ ꯄꯥꯝꯃꯨꯏꯀꯣ꯫ ꯌꯦꯡꯉꯨꯁꯤ, ꯏꯅꯦ ꯋꯥ ꯑꯃ ꯍꯧꯗꯣꯛꯀꯦ꯫ ꯉꯁꯥꯏ ꯑꯌꯨꯛꯇꯨꯗ ꯇꯥꯗ ꯃꯦꯘꯗꯣ ꯃꯥ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯒꯤ ꯁꯦꯜ ꯊꯧꯕ ꯂꯥꯏꯔꯣꯏꯅꯦ꯫ ꯍꯟꯗꯛ ꯃꯔꯨꯞ ꯐꯪꯉꯒ ꯄꯤꯈ꯭ꯔꯁꯤꯀꯣ꯫ ꯃꯥꯒꯤ ꯁꯦꯜꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯕ꯫ ꯑꯗꯨꯃꯥꯏꯅ ꯇꯣꯏꯅ ꯌꯨꯝꯗ ꯂꯥꯛꯄꯗꯣ ꯑꯩꯁꯨ ꯌꯥꯝ ꯏꯀꯥꯏ." "ꯑꯩ ꯑꯉꯥꯎꯕꯤ, ꯁꯦꯜ ꯊꯧꯕ ꯂꯥꯛꯄ ꯅꯠꯇꯦꯅꯦ꯫ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯑꯗꯨꯗꯤ? ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯍꯥꯏꯒꯦ? ꯅꯪꯗꯣ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯖꯔꯒꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯕꯗꯣ ꯃꯥ ꯂꯨꯍꯣꯡꯅꯤꯡꯉꯤ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ꯫ ꯑꯗꯨꯗ ꯑꯩꯅ ꯏꯆꯥꯗ ꯑꯃꯨꯛꯇꯪ ꯍꯪꯒꯦ ꯍꯥꯏꯔꯒ ꯈꯨꯝꯈꯤꯕꯅꯤ." ꯀꯞꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ꯫ ꯃꯦꯂꯩ ꯁꯅꯥ ꯃꯅꯦꯗ ꯑꯣꯟꯁꯤꯜꯂꯒ, "ꯉꯝꯗ꯭ꯔꯦ, ꯑꯁꯤꯕꯨ ꯋꯥꯅꯤꯌꯦ꯫ ꯑꯩ ꯉꯥꯏꯗ꯭ꯔꯁꯨ ꯉꯝꯗꯦ ꯍꯥꯏꯈꯣ ꯌꯥꯗ꯭ꯔꯣ ꯏꯅꯦꯅ ꯑꯗꯨꯝ? ꯂꯥꯛꯄ ꯍꯥꯏꯕ ꯃꯗꯨꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯇꯤꯟꯕꯤ ꯀꯥꯡꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯂꯨꯍꯣꯡꯗꯣꯏꯕ, ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯨꯝꯐꯥꯜ ꯂꯝꯕꯤꯗ ꯆꯠꯃꯤꯟꯅꯗꯣꯏꯕ꯫ ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯦꯀꯣ, ꯑꯩ ꯂꯨꯍꯣꯡꯗ꯭ꯔꯁꯨ ꯇꯣꯛꯀꯦ." "ꯃꯁꯤꯗꯤꯕ, ꯍꯣꯏ, ꯏꯆꯥꯅ ꯌꯥꯅꯤꯡꯗ꯭ꯔꯒꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯗꯨ ꯅꯪꯁꯨ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯨꯀꯣ꯫ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯑꯗꯨꯝꯅ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦꯅꯦ ꯅꯪꯕꯣ." ꯃꯦꯂꯩ ꯁꯅꯥ ꯇꯨꯃꯤꯟ ꯂꯩ꯫ ꯀꯔꯤ ꯈꯨꯝꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯃꯃꯥꯒꯤ ꯐꯤꯕꯝ ꯈꯔ ꯐꯔꯤꯉꯩ ꯑꯊꯣꯏꯕꯗꯣ ꯅꯨꯄꯤ ꯊꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯁꯃꯥꯗꯣ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯕꯒꯤ, "ꯏꯆꯥꯒꯤ ꯅꯨꯡꯁꯤꯅꯕꯤ ꯂꯩꯔꯒꯗꯤꯅꯦ ꯄꯨꯔꯣ꯫ ꯏꯃꯥꯅ ꯈꯔ ꯀꯜꯂꯤꯉꯩꯁꯤꯗ ꯅꯪꯒꯤ ꯂꯩꯈꯥꯏ ꯁꯦꯡꯒꯦ꯫ ꯊꯕꯛ ꯊꯣꯛꯂꯒꯗꯤ ꯋꯥ ꯊꯣꯛꯏ ꯍꯥꯏꯅꯕ ꯑꯃꯁꯨ ꯂꯩꯕꯅꯤ꯫ ꯅꯈꯣꯏ ꯃꯥꯃ ꯈꯨꯔꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ." "ꯍꯣꯏ ꯃꯥ, ꯑꯗꯨꯅ ꯑꯩ ꯍꯣꯔꯦꯟꯃꯛ ꯅꯨꯄꯤ ꯆꯦꯜꯂꯒꯦ." ꯃꯆꯥꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯆꯩ꯫ ꯁꯃꯥ ꯅꯨꯡꯉꯥꯏꯇ ꯑꯃꯨꯛ ꯍꯥꯏꯔꯦ, "ꯅꯆꯦꯗꯨꯇꯪ ꯂꯩꯖꯔꯝꯂꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯧꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯏꯃꯥꯁꯤ ꯅꯆꯦ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯉꯤꯅꯦ." "ꯈꯜꯂꯨꯔꯅꯨ ꯕꯦꯝꯃ, ꯏꯆꯦꯗꯣ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯀꯥꯟꯅꯗꯦꯁꯦ, ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯒꯅꯨ꯫ ꯏꯃꯥ, ꯉꯁꯤ ꯅꯃꯧ ꯅꯨꯄꯤ ꯂꯥꯛꯀꯗꯣꯏꯅꯤ꯫ ꯅꯆꯥꯒꯤ ꯅꯨꯄꯤ ꯂꯥꯛꯑꯗꯤ ꯏꯃꯥꯒꯤ ꯁꯦꯕꯥꯁꯨ ꯇꯧꯔꯅꯤ꯫ ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯒꯁꯨ ꯌꯨꯝꯁꯤꯗ ꯅꯃꯧ ꯅꯨꯄꯤꯒ ꯍꯔꯥꯎ ꯂꯩꯍꯧꯔꯅꯤ." "ꯃꯁꯤꯗꯤꯕ, ꯌꯨꯝꯕꯥꯂꯣꯟ ꯍꯥꯏꯕꯁꯤ ꯌꯥꯝ ꯂꯨꯕꯅꯤ꯫ ꯐꯥꯒꯤꯅꯤ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ, ꯏꯝꯐꯥꯜꯒꯤ ꯏꯕꯨꯡꯉꯣꯗꯨꯗꯤ ꯅꯨꯄꯤ ꯊꯤꯈ꯭ꯔꯕ꯭ꯔꯥ?" "ꯊꯤꯗ꯭ꯔꯤꯗ ꯏꯃꯥ, ꯊꯤꯗꯧꯁꯨ ꯃꯥꯟꯗꯦ꯫ ꯃꯥꯏ ꯃꯑꯣꯡꯗꯣ ꯍꯣꯏ ꯍꯥꯏꯕꯕꯨꯗꯤ ꯉꯝꯗꯦ, ꯑꯗꯨꯕꯨ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗꯦ ꯏꯃꯥ꯫ ꯍꯦꯛ ꯎꯕꯗ ꯈꯪꯉꯤ." "ꯑꯁ ꯌꯥꯔꯤꯁꯦ ꯏꯃꯥ, ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯑꯝꯇꯪ ꯎꯠꯂꯛꯑꯅꯨꯕ꯫ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ꯫ ꯀꯥꯟꯗꯦ ꯏꯃꯥ, ꯅꯠꯇ꯭ꯔ ꯅꯃꯧ ꯅꯨꯄꯤ ꯂꯧꯕ ꯆꯠꯂꯒꯦ꯫ ꯌꯨꯝꯊꯪꯅꯕꯒꯤ ꯏꯆꯦ ꯏꯇꯩꯃ ꯃꯌꯥꯝꯒ ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯂꯩꯔꯝꯃꯨꯀꯣ ꯏꯃꯥ." ꯃꯃꯥꯗ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯊꯣꯏꯕꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯃꯆꯥꯅ ꯆꯠꯈꯤꯕꯗꯨꯕꯨ ꯌꯦꯡꯂꯒ, "ꯅꯪ ꯑꯃꯅ ꯅꯨꯄꯤ ꯊꯤꯔꯗꯤ ꯑꯩꯁꯨ ꯁꯤꯈꯤꯕ ꯌꯥꯔꯦ꯫ ꯃꯃꯥ ꯑꯩ ꯂꯩꯅ ꯏꯆꯥꯁꯦ ꯍꯦꯟꯅ ꯋꯥꯔꯦ꯫ ꯑꯗꯨꯅ ꯑꯩ ꯑꯃꯅ ꯏꯆꯥꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯈꯨꯗꯤꯡꯃꯛ ꯄꯨꯔꯒ ꯆꯠꯈꯤꯕ ꯑꯣꯏꯔꯒꯦ." ꯇꯞꯅ ꯁꯣꯟꯖꯩ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯁꯃꯥꯗꯨ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯈꯔ ꯇꯧꯏ꯫
Horen machanupa asina mamau purakpa ngairage haina khali WakhaL aduda. Ngasidi WakhaL mahaksu khara nungaibagum tawi tasengna samado.